Indian flag mai thakibada chenaba ITLF amadi Kotubu terrorist organization ni laukthokadabane Lisipriya pawasi ngasi nungthil phongba kangla pau siedagi laukhatchabane Churachandpur DC gi building amasung police station mai na tumna thadokhiba Bharat ki machu ahum gi firalbu mai thadokhiba sida chenaba kuki singi body ni haizariba Indigenous Tribal Leaders Forum ITLF amadi Committee on Tribal Unity Kotubu terrorist organization amani haina lauktokadabani haina Malem gi saknai rabi climate and environment activist Lisipriya kangu zamna ngasi Union Home Minister Amit Shah da memorandum pesin khibada wafam asi phongdokhre memorandum aduda palliba wafam singde DC oiriba Dharun Kumar gi official residence mai thakiba Churachandpur SP Sivanand Sarveha na ba social media da open oina case reward laukthokpa sida Home Minister na tumina yengduna leithokpam thokte thokliba thodok asi ITLF amade Kotu na insilaga thokliba thodok ngakta ne ITLF amade Kotu na semkhiba kuki terroristing na thama ni asida mitai nifu hena hatkhre miyoi lising ama hena sokapan yaukhre masi mitai gi mathakta sathaba genocide amane masida Bharat laingang na karigidamak yengduna leidibano haiba wafam kaya memorandum aduda palle Lisipriya kangu zamna memorandum pisiluraba matung paumi singda phongdokhibada Manipur da thamliba Assam Rifles singi mahud Atai Central Force na sindokpiyo ITLF amadi Kotu gi mamingda Indigenous Tribal ni haiba wahay ase namthakne masi Manipur gi apunba Indigenous Tribal natte masida national media amade laingang na tribal body ama oina lawriba si aranba ni haikhe nongmai na panba siba ma leiramle pawasisu kangla pau sedagi laukhatchabane ngasi nungthil DM College ki campus manungda nongmai na panba asiba haksang ama taduna leiramle Miyoi aduna taduna leramba matamda masada nongmai ama loina rambaga loina na makokta nongmai maruna panbagi dakfam leibaga loina na manakta kara masu khamduna leramba thengnakhe leikhidraba miyoi adu takhelambam Rakesh sahi 39 apokpa ibo chauba moirangkhom chinga makha nongthongbam leiraktagi ne mahak LIC department ta thabak tauba miyoi ne matau karamna siramlibano haibadu chapchana khangba ngamdre